Manipur nungtigi fongba pauche ama oiriba Naharolgi Thoudang gi editor Khoirom Loya Lakpabu masak khangdaba sengna tamthina furamba amadi hatna bohonarambagi thawongbo yaningdaba fongdoktuna pawmi singno wakan mifam chatakai wakan mifam adu All Manipur Working Journalists Union amasung Editors Guild Manipur na sinduna kaisampat lemajam laikai gi community hall da chatakibani Wakan mifam aduda saruk yakiba amzugi president Asem Baktana Fongdorakpada Tazi Haukiba Tang Tara Nipan gi numidangda editor Loya Lakpana Tongduna Lakpa Karda Masak Khangdaba Singna Nongmai Kapsulambaga Loinana Mahak Putam Tina Furambagi Thoudogasi Akan Mamongda Condemn Dawe Karigomba Maram Amata Khangdana Asigomba Thawong Chatharakpa si Pawmi Singi Freedom of Speech da Singnabani Haina Lawe Thoudogasi Kari Maram gi Damak Chathakibano Haiba Mari Lenaba Singna da khanghan biu haina taksilakli Nahan Thoudang bagi channel journalist jasu riba Naron Thoudang di jada live event torpa angom kana maram chu khangdaba apoi khagani apoi pamjeri se kari maram dino oda live event to se da apoi rolam leje ku su poi da kari gumba koi ki ni media person charwai gara ba nergate koi da hana haibiu ko no su to koi abu lamba ya ba koi ki school har leje adu manung ko chalaga de koi na adu gi jama koi num to jagani ngamdragana logi metu da doctors ki sumo ju girls ki sumo ju le ramani ni sumo to pa dum to jagada badu khangdabani na kari maram no khangdabani na ko ji ju yamna nuai ta bai dare masi se adu to biriba tida asibu ko to biriba kan to su na ji ni se to ma kari maram no to koi da khangan biu